Shemjin-shajinba Marksheet Sijinnaraga Council of Higher Secondary Education Manipur Cohsem gi office ta regular post ta staff Oina Thabak Touramba meeoi ani Federal Students Organization Kangleipak FESOK na Thengnare Cohsem na makhoi anigi mathak ta matik chaba loukhatpham thokpa action loukhatpiyu haina FESOK na takshillakli FESOK na thadorakpa charol amana hai haukiba chahidage FESOK na hairiba meeoi ani asi chingnabadage Cohsem gi secretary da haukiba June gi tang ahumda aiba charol piduna makhoi gi certificate amasong marksheet re-verification tobinaba hajakibani hiram asiga mari lainana Cohsem na kumna thijinbada hairiba meeoi ani asigi marksheet sing ado Shemjin-shajinba ni haiba khangba ngamkibani Aranba Marksheet Singh asi pairaga meeoi ani asina Cohsem gi hanagi chairman Dr. L Mahendra gi matam haibade kumja ing 2018 gi November 18 amusong kumja ing 2019 gi December 13 regular post thabak changkibani makhoi ani na sijinnaraga ba marksheet ase Andhra Pradesh board ke asaba marksheet oidam ke maram aduna aranba moongda certificate sariba meeoi sing asisu masa na khangna numit humni gi manungda FESOK ta lakadabani natrabadi maduda tholakpa afa phatagi tekchak pumba masa na pujagadabani amaromda thabak asi laukiba matam aduda council gi interview board member oikiba meeoi sing adu makha tana interview board member ohendana ba FESOK na takshillakli loinana aranba moongda thabak changlamliba meeoi ani asina thabak hek join tawbadagi phangkhraba salary Cohsem da hangkadabani hainasu FESOK na thadorakpa charol asina makha tari